Manipur leingak ki hannagi Chief Secretary amasung Janata Dal United ki Vice President Oinam Nabakishwor ki Ningthoukhong Kha Ward Number 7 da Haiba yumda Nongmei Kapsillambagi thouong ado Kanana karigidamak Chathakhibano haibadu athuba matam da Sengdorakkadabani haiduna Ningthoukhong Ward Number 7 ki Meira Paibi sengna takshillakli Nongmei kaplabagi thouong ado yaningdaba phongdokna ngasi Oinam Nabakishwor ki yumgi gate mamangda Chathakhiba wakan mifam amada gurumayum tanuza kaube Meira Paibi amana hai Manipur da thengnariba lana sina maram oinaga khudongchataba kaya mayoknaduna leiringai cherak asida mi kungna taba yumlakta Nongmei kapshillambagi thouong ase akanba maungda condemn tawe Oinam Nabakishwor da kanagumba amatana senkhai thungphai tawrakhiba natraga mahakan nungaina khidaba amata lekhide maram aduna Nongmei kapsillamniba ase kanana kari maramgidamak tawrambano haibadu miyam khangna sengdokna haina mahakna phungdokhe wakan mifam aduda saruk yakhiba singna aikhoi tangdu leitaba pame yumlakta Nongmei kapsinba yaningde mijamiyamda aki akhang thokhanbiganu hai payauna tongan ba slogan kaya iba placard kaya sing sizinakhe Manipur leiba miyam punamak mirakta yumlakta Nongmei kapsanba haibase yam yajaningte masigi thouong ase matungda tawbiganu kari maramgidamakta masi Nongmei kapsanbiribano athuba matamda reski maigaida shengdokpirau sar Nabakishwor hoida demand legi tawgiba leite nuksinadabasu leite masi kari maramgino haibase akhoi Meira Paibi ima ibenjingju wakhanda yam nungnangi yam nungaijate hojik thoiba tangdu leita dana leiriba mitaiga kukiga lan suknadana leiriba matam masi Moirang da Nongmei kapnare phobla da kapnare haibada jendana mayang gidamakta imai ben sinjina mateng pangjariba masigi marak sida haujikti kukina dolda bom thadaraga kanagi jagada tagadoino haiba khangdraba matam masida chakhangdaba ja jingna karigi maramgi damakta Nongmei maru kapsanbiribano hairiba wafam ase thuba matamda sengdokpirau Meira Paibi imai ben jing amadi yamna thamoi sokna masi nungaijade